ngasi ayuk phongkiba tongan tongan ba Manipuri siphongsing amasung thokiba thawdo wathok-singdagi maruoiba i-pausing khongasaraga Manipur Top Channel gi maikeri mayamna thamjagi ahanbada Manipur gi ILP gi base year 1961 da oiragani urban local body singi mikal September thagi aroiba sayol pangthoknanaba state cabinet na horemnakre masang oiba wafamsing ILP gi base year 1961 oiragani kumza English singa magasamapan humfuga mathoigi mamang da lairambasing regularize tawragani fallak thoktriba tara masum taraga mathoi IRB gi personal listing ga sahunga yankai sigi mathakta hangduna laidiba phamsing mentionana ba post samriga marfu lawragani IMC yauna laidiba urban local budi kunga terek ki pangthoktana laidiba mikhal lakliba September aroiba sayol fawbada pangthoklagani Manipur Vision Document 2047 cabinet na naibaga loinana kari tabu yabagi haibadu yengsingani Greater Imphal Master Plan Cabinet na yakre masida Greater Imphal gi wangwada tampaki district sing konshin basu yare Thingu Singjin the Integrated Conference Complex semkat yare Susampur Medical College na nantising staff ki post samaga hum mention ba District Hospital Susampur gi hangdun laidiba phammaudra so contract lawragani Manipur da hauju satnariba inline permit ILP 60 masigi base year asikumza English sing mosamapan humfuga mathori ohenena banga sipangthuki ba state cabinet ki mifamna warep lawkhre Imphal Municipal Corporation yauna urban local body kunga tereki mikhal September aroiba sayola pangtholagani hari Pausiyasina phangma pawgi matung ina ngasi ayuk pung 10 taba matamdagi nungthil pung amaga makhairam taba fawbu minister na share lawduna pangthokiba cabinet mifam aduda tungan ba state agenda taraga mangarung gi mathakta unlisted agenda kya su khanaki hari ILP gi base year si laptop na ba mifam aduna kupna khanabaga loinana kumja English manga samapan humfuga mathoigi census ta yumpham oiraga ILP si satna hanana ba warep lawkhibani base year sida indigenous amasum permanent settler haina khaidolaga kumja English amaga samapan humfuga mathoigi mamangda state asida sanglakiba na local singbu regularization tawhongadori adumainama lam leiba yonbeki thaba asi tokhaiba kanglon ama semlaga lepkadori Panba yabade Manipur inline permit system asi satnaragani haina Union Home Minister na kumja English singani ga taraga mapan gi December mapanna parliament lakthukibani madugi matung tarakpada thadumaki taraga mathoida central government na president of India gi ming the order thoktuna Bengal Eastern Frontier Regulation 1873 Regulation 5 of 1873 gi section 2 suba masum mari subana piba matik mayai gi matungina Manipur ILP satnari haina lakthukibani loinana ILPSC Manipur lenga cabinet mi phamna lawkibu warep na kumja English ngani ga kungi January amadagi mapung fana sana bahukibani Paushin makhatana hai ngasi gi mi phamadu da khanakibu wafam singi manungda kumja English ngani ga taraga marigi matungda lawfam singda sakali bisinga si kanglona magi makhada ningthina verification sa tharaba matungda condition kharada square meter amada lupa saniga yankhai gi sangna fine thelaga ingkhol onthokpa yahlagani Masigi loinana labukta yum sajilibising wasigi manungna kanaguma masagi lam leijadaba leirabadi makhoida lam khara pibada cabinet na ayaba piki Hauji tongan Indian Reserve Battalion sing the hangdun laidiba phamsamriga marfo si hana personal lising amasahunga yankai lauriba sigi mathakta lauduna mention bada cabinet na ayaba piki Miphamaduna matam loikraba Imphal Municipal Corporation yauna urban local body singi mikhal lakliba September aroiba sayol fawgi manungda pangthoknaba cabinet na warep lokhi panba yabri Imphal Municipal Corporation asi kumja English singani ga kunga mathogi June 15 da matam loiduna dissolve tokrabani loinana ate urban local body singi matam sumadugi matangna matam loikrabani ngasi pangthokiba miphamaduna Susampur Medical College ki non-teaching staff post samaga ahum launaba post creation tawba amasum District Hospital Susampur gi oina hangduna leiriba post maudra contract basis ta lauraga mention bada cabinet na ayaba pire Jenims ki assistant professor gi post ani creation tawba ayaba pire Horizons year 2041 da yumpham oiraga semkiba GIS based Greater Imphal Master Plan Cabinet na ayaba pikibaga loinana Tampaki District tarukta Manipur Town and Country Planning Act amasum atai mari lenaba Act singi makhada lam sing kanglona magi makhada sejinaba yahananaba cabinet na warep lokhi loinana siguma lam sing sejinaba matamda State Planning Authority ki ayaba lahonanaba warep lokhi Imphal East ki Thengu Singjin the Integrated Conference Complex saganaba warep nabaga loinana
Sagadoriba Conference Complex asida anauba Conference Hall BBIP sing leiba yaba guest house amasum atai infrastructure kaya semganaba pandam yauri masina Impal anungda BBIP sing yauba asauba thauram singi pangthokpa matamda mi sinba gari thampham leitaba yauna khudong saraba kaya se ko honanaba pandamda hairiba integrated conference complex semganaba thorang torakani ngasigi mifam aduna Manipur Vision Document 2047 puthokuna kari paikhatpa yabagi haibadu nainaki Vision Document asida kumja English singani gani fugutre fawbada India ra ningtamlakpa sahi sama mapung farakpa matamda Manipur gi sapsaba phibam ama lehananaba pandamda Vision Document asi puthoknaba pandam tawkhibani Vision Document asida mapung oina Imphal manungda ring road semba madugi mathangda tampa amasum singi district sing samnhanba saurakna kilometer sahumga kunginithoi rom sangba liglang pareng haina mingthonba lambi semgatpa amasum ngamkhai paringa khamraknana lambi semgatuna kilometer sahumga tara rom sangba lambi ama semgatnabu wafam yauri hairiba lambi asigi manungda urban planning singi district headquarter warehouse saba maigi phibam phagat hananaba thorang lokhatpa agriculture horticulture veterinary sakot hanba forest resource hengat hanba sina singba thabak sing paikhatnaba honari masida natna tonganba document asida hanadagi lereklaba water body sing singatpa barak turel dagi Imphal fawba pipeline gi khuthangna ising pusilangnaba thorang lokhatpa education health na singba sector singda ehenba ming sangba yauri Cabinet mifam aduna Wangjing Lamding Municipal Council gi area si hiena pakthok sakthokpada ayaba pikre adumaina ma wafam asi Rural Development and Panchayati Raj Department gi ayaba labu sangani mifam aduna Lilong Haurebi Muslim Haurebi Makhalekai D part 1/12 amasum part 11/12 Turel Ahanbi Ataukhong GP da yohanbada ayaba pikre Ogauksau ikai police station na kongada jurisdiction laptop pada cabinet ayaba pikibaga loinana police station sina mapungwena kwaktha fogauksau ikai saikton salan konjin wat lambi nganokon laitan pokpi hayai kon saikton awang ngairong kombi sigi manusan matorubungi gram panchayat kon mafam sing ko lagan hari mifamaduna physical discipline gi matangna PowerPoint presentation tawduna puthokuna khanaki haina su pawsna makhatana phongdorakli atopa pawmana UCM gi khongjang na tear gas na panduna pawmi sokle Manipur amasung Myanmar ga lona bangam khai gi sarta ngam khai sambal khaba gi thabak sathari basida Manipur gi ngam khai gi saruk yamna hena mangle maramasina thupa matamna survey sathaduna nauna demarcation tawbiu haiba demand tawraduna UCM na sangshilakpa khongjang ngasi nini suba numita khurai lamlong kai thel police na tear gas ka pada pawmi ama yauna mi yuani aso apanangkhre Tear gas na panbadagi khong na suklaba pawmi dugi maming mongsa tabam linda khawi mak pandam pawksi gi pawmini loinana suklaba to pami iduna UCM gi member soibam anelni pawmi linda gi ye thangba khongi khuningda tear gas na panduna sokpadagi mak hauzik Jenims Hospital gi female auto water leng sathari asopagi phibam ka hena mi paine oidre dubu saruda krekhra satkiba maramna plaster haiduna bani Loinana Anil Goinadi ka hena soktaba maramna Jenims Hospital ma ki faigan gi sarukta sokliba khara du layeng laba tungda discharge tawre hari thaudo singa sinungtil pung ahumlam taba matamda lamnong kaithela thokibani ngarang digi hoduna UCM na sangsilakiba khongjang adugi sarwa moina ngasichu UCM gi yamlaba thomi kya na khongjang sangsilaki maduda police na irang adu bu lakshina na ba tear gas mawbom amad istan bom na singu kya kakhi atopa paw manamo Mapandigi iyong fi pusilakpa thingli mahiroi luptaru lamdamasigi iyong fi gi masak mayek manaba fi fanek lengyana madi khudai na singmu mapalamdigi misina saduna pusilakli basi khudakti athingba thamle haina mahiroi luptaruna puna thadorakpa sirolna phongdorakli MSU MSF Desam KSA suk amasum MS ki president singna puna khuyek pidrun thadorakpa sirola manahai ngasi oiriba Manipur khunai gi senmilon gi phibam masi asuki matik soksingkhre Kumza English nga niga kunga mathoy na kunga nithoy gi budget ki sara taraga nithoy kaktama state ki revenue oki masina tangli badi aikho gi sale thungi phiba masi sada marfuga nipan di India government ki mapal tangli habini mi gi mateng yaudra laibak oina panba khunai oina lingma ngamdre habini setmilon da critical dependence ki thakai badi khamtheng na mipal tangle khamtheng na mikha pon gi thak yaure haina mahaidoi luptar una lawi India ra tindringai da setmilon
Maromdom lepsaduna saisa kya palakhiba Manipur na matau karamna ngasi India da tilluba sai humdraga humdoigi matung asida sitmilonda mipal tangdrabadi hingba ngamdraba leba ama oirakliba no amadi masigi khudong thibana karino habu wangsing asigi pakum asigi mirol aikhoina thiaudrabadi leba asigi frupsa singi tungi leba si malemgi lemaida kangkul mutkigani atopa pawamana Sangai Court area digi urea bag samri fare lanai miyoi kyana social media da Burma rom da makhal makha kyagi chemical fertilizer sing pusindana batrak mapot huanbigi video footage thagana khra batungda lenga na urea na role da yon thokpa geng khutru ama fakat ngamkhre se minister nang thomam bere na social media ranga sinumidang thagalakpa ma ki post da fertilizer sing adu Susampur district ki Sangai Court area phawraga puduna lakhibani hari Paudu fangmudagi police ki akhanaba team ahumna thibuhumagi thabak sathabda truck ahum fagat ngamki hairiba truck ahum aduda diammonium phosphate DAP bag sani amasum urea bag samri yorongki hairiba chemical fertilizer sing pubu truck ahum adu Saikor subdivision gi manungda leiba tuining village ta losilaga thamnamani Chanel district ki Jordan village tagi liangpu kaubo miyoyama far gowang pong sathabada yamlaba chemical fertilizer adu Bisnupur district ki Thinungai village tagi Surjit kaubo fertilizer dealer amadagi Susampur gi Khomai manakta leiba haijang dagi Thangniyo kauba blocker amana leiraba matungna mafamdura purakpani haina takthuraki haina Chief Minister gi Facebook page adura thagalaki Adumapo Bisnupur district ki Thinungai village ta leiba Surjit kauba fertilizer dealer duna kam down yam khraba urea bag samri edu Susampur district ki singi manung hanjin mafam singda punana ba yon thorakpano habigi maram sapsana khangdri ma police na wangpong sathanaba lokholamba yana leire source amana hai ngasi police na fagale haidiba urea amasum DAP gi bag satru adu Myanmar da punana ba thorang taromgani haiba thajadi hairiba chemical fertilizer sing adu poppy pambi thabda sizinana ba pubo oigani haini launari numit khudingi singi manung hanjin mafam singna urea bag kaya marum puri bisi lenga na yengsin ba summi hainasu pauksi isna phungdorakli Makasa tharak po na pauna pampauksi da phone ba topa marueba paukrana plastic policy gi notification thokre single use plastic sizinabada lupa lakh amagi fine sahi manga fadokpi biye Manipur single use plastic sizinaba thingnabagi dama government sayi sigi me taragani pana lokhiba warep ki matung in state ki forest environments and climate change department na Manipur plastic policy 2022 sembaga loinana tha sigi kona notification thokre policy sigi matung in kanaguma man athingba thugaiduna single use plastic sizinarabadi environment protection act 1986 ki section 15 gi makhara sahi manga fawo fadokpi baga loinana lupa lakh ama fine thian gani hari state ki forest environment and climate change department na thoki notification adugi matungina policy si khudak gi action plan oina thabak to onthokna bagi damak mari lena department singna thabak hogada bani hari kanagumba aina yadu mong ama sum athingba thugaiduna single use plastic sizinabada policy si gi makhada piriba penalty sing adudi sahi manga fawo fadokpiba ama sum fine oina lupa lagama Fawba thianba kariguma makhatana fine thiba ngamdraba natragana makhatana athingba thugairabadi ahen fine oina nomada lupa lising manga da khujing oiraga thianba kariguma moral leba mi amana conviction fanglaba matung sahi ama fawba hariba fine adu thiba ngamdrabadi makki conviction gi matamasi sahi taret fawba sangdokpa yauri policy sigi makhada lambi semba agency natraga department singna lambi semba Indian Road Congress na ayaba piraba plastic waste sizinagabani madugi dama IR gi guidelines matungina plastic sizinaba yabagi order ama mari lenaba works department amasum rural developments and panchayati raj department na pigadabani plastic waste management ni matana local body singna sapsana yengsingadabani makhoi gi jurisdiction manungna police si sana hananabagi dama mari lenaba district magistrate natraga deputy commissioner gi mateng lawgadabani police si state asida plastic pollution thokpadagi ngakthoknabagi dama polam asibu sizinariba amasum pothokliba stakeholders singa loinana puna thabak tawminaba thokshil yatmani policy sigi manungda collection reuse recycling amasum postable plastic sizinaduna employment piba amasum income generation tawbagi thokshil su yauri atopa pawamana CM dagi pham thadoknaba thorang tawdun lei uda thakre Siba Senana hunduna nganglakpa du yaningdaba phungdokladuna Maharashtra gi Chief Minister uda thakre na ngasi karigumba
rebel singna mafam asida halaklaba amadi mai unsinaduna wari sanasi haiba yarabadi market minister amasum party gi sip oibadigi thadokki haina phongdokre hauji assam da lariba minister aknat sindena lusingba rebel group singda hakthingna singnaba wafam amada thakren hai hauji oiriba phibam asida ai isagi siba sainik singna aibu cm oiba pamdre haina makna haiki khoi surakta natragana atopa mafam singna satliba karigino sindena mafam sida lakpa yai amadi aiga mafam sida unaba yai ai khudakta fam thadokki haina thakrena lathokki atopa pawamana claim taudrabadi dispose tawragani thasigi mangagi nungthil pung 3:45 tabada lamdengda leiba solid waste management plan gi impang site miyoibagi oigani singnaba saru khara phangkibadu thasigi 13 gi nungthil pung 5 phawgi manungda kanagumana claim tawradrabadi ain gi matungina dispose tawragani hari lamsang police station gi officer in charge ki sirolamana hai Saru Sayang adu sapsana hondoklambagi numit khangdrabasu phangkiba numit June 5 dagi numit 8 nigi mamangda hondoklamboigani thaudo aduga mari lendana lamsang PS na UD case ma lokhotpaga loinana thasigi tarada rims ki mokta postmortem examination satakre Saru Sayang sing adu ngasi phawbu masak khangdokpa ngamdri Saru Sayang sing adu thasigi kunga mari gi nungtil pung 5 phawgi manungda kanagumana claim tawrotrabadi ain gi matungina aroiba mathong mangam pangtholagani haidi Makasa tharafun naharul thaudang poxi de phongki ba topa maruiba pawamana Afghanistan magnitude 6.1 yauna yuwa hakibagi thaudokta miyoi lising amaga sanga sire kaya mana asu apanangle Afghanistan gi nongpok thangba province Patikada magnitude 6.1 yauna yuwa hakibagi thaudokta miyoi lising amaga sanga sire duga miyoi sa kaya mana asu apanangle haina state run new agency gi report na phongdorakli Information amadi cultural department gi hena phongdorakibele yuwa hakibagi thaudo aduda Afghanistan gi district mari da leiba miyoi lising amaga sangarom hen ki hari Taliban gi maikhaidegi di AIDS agency singda disaster site aduda mating pibinaba taksingkhre nongpok thangba Afghanistan gi Kho city digi khanungsu pangwada kilometer 93 lapa maphamda yuwa hakibagi thaudo du thokibani amadi kilometer 82 luthaba maphamda yuwa hakibagi thaudo du thokibani haina US Geological Survey gi maikhaidegi phongdorakli province asida leiriba yum maudradi amangata thokle aduga village khara amasum amangata thoki hairi yuwa hakibagi thaudo adur asiana amade asu open nangmagi masing adu makhatana hengalakpa yana leiri Paktika province ki district marida sathiba mong amada yuwa hakibagi thaudo thokpadagi miyoi lising amaga songa sire aduga yum kai kayam amasu amangata thokle haina Taliban spokesman oiriba Bilal Karimi na phongdokre makhoi mari lenaba AIDS agency punamakta khudakta tim thabiraktuna makhataba khudong thiba thuan bidana wa takshili Pakistan gi official Uzaifa na phongdokhibada wafam amada provincial center Saranandagi medical team singna yumthangnana leiriba Patika province amadi capital Kabul ta aduna emergency medical service pi bahokre hari UNICEF ki maikhaidegi hakibada area aduda emergency aids tharakre masida mobile health amadi nutrition gi team kaya amasu asu open nanglaba miyoi singa duda fast aid piri delivery asida makoina mating pikiba aduda blanket amadi hygiene kit sing pikre masi maru oina laina sandorakpa thingnanaba lokhotpa thorangni UNICEF amadi UN agency ki team singna su Afghan gi authority singi maikhaidegi mating pibinaba takshili awana taraba miyoi singi awana pa laidibi singi yenglaga mating pibinaba takshili aikhoina mari lenaba party sing aduga contact tawna kiba matamda sauna misi mina thokle haibisi khangle loinana lanthum kaya amasu amanga ta thokle aikhoina Afghan gi awana taraba miyoi singi awara pa laidibi sing adu emergency gi oina mating pinaba takshili Kabul da leiba China gi ambassador na China International Department Corporation Agency gi spokesperson gi ware paladuna wafamadu phongdokhibani haujiksu military gi helicopter singna province asida pasilaktuna rescue mission da sarugyari haidi singi nakal saba yum sing khudima ningkhai kre haina tika da leiba residential amana phongdorakli ngarang numidang athingma matamdagi hawraga yuwa hakiba thaudo dur sikiba miyogi masing amadi makhatana hengalakpa yana leiri haujing mafam aduda medical amadi humanitarians ki assistance pibagi tangai fadaba leiri so haidi Makasa tarafoina kuyalan pauda fongma mapalam gi pau khrana Muslim mahiroi amagi maikhum lauthokna bahairuba Paris ki oza makhatkani hana kiankre French logi matungina Paris ki high school amada tamliba Muslim mahiroi nupi masa amagi maikhum lauthokna ba khangan ki boza makhatkani hana ki halagle haina media report kharana haidi
French law की मतुंग इन पेरिस की हाई स्कूल अमर तमलिबा माहिरोय अमा एग्जाम दा फमजिलगा ममायदा उपलिबा माइखुमना सिंगवा पोसक सिंग लौथोकदबनी हाई स्कूल की माहिरोय दुगु येनाखिबा मतुन ओजा अदुबु सोशल मीडिया की खुथांगदा सही थांगनरखी पेरिस प्रोसिक्यूटर की ऑफिस ना फोंदोरखिबदा ओजा अदुदा खाटकनी हैन केहलखिबा सिंगी मतांगना थिजिनबगी थबक सथरी कुमजा इंग्लिश सिंगनी का मरीदा फ्रेंड्स ने स्कूल सिंगदा निकाफ हाइना खंगनबा मुस्लिम नुपी सिंगने सिजिनबा माइखुम यावना लाइनिंग लाइसोल युएबा सिंबल सिंग सिजिनबदा अथिंगबा थमख्रबनी पेरिस की हाई स्कूल अमगी माहिरोय नुपी अदु स्टाफना एग्जाम की मंगोइनना आइडेंटिटी चेक तौबदा खुदोंग सानबगीदमा चार्लीमैन हाई स्कूल की एग्जाम रूम न संगद्रिंगगी ममांगदा महाकी माइखुम लाउथोकनबा खंगनखिबनी अमरमदा नुपी मसा अदुना महाकी माइखुम अदु लाउथोकलोय हाइरदुना स्कूल अथॉरिटी सिंगा येनखी तगमसुम एग्जाम रूम न संगद्रिंगे ओजा अदुना कन्ना ngang saknaraba matungda mahiroy aduna maki head scarf lathokki hairi interview amada mahiroy asina haki madudi aihakna makhatana muknabigi phibam lakhandanabagi damakta maikhum lathokki oza aduna maki maikhum lathokna bahairakpata ka henma thawsing cha tharaki haina nupi mesa asina claim tokki oza amasu mahiroy anigi muknabadu mahiroy aduga tinnabasingna twitter da thagalakhibani Twitter user aduna oza adubu muslim singi lining laisung mari lainana sana kanglon sing ikai khumnadi haina moral siki madugi matung matam sangna kanadana oza adu social media gi khutang da khatkini haina miyoi kyan ki halaki haina su pauxiation su phungdorakli lushila poina to papawmana energy leak na seasonana ba Pakistan gi Punjab government numaijung khutingi lockdown thamlagani Pakistan की पंजाब प्रोविंशियल गवर्नमेंट एनर्जी लिंग सिजनना बमसुम पावर सप्लाई लेपगी सांग हंथानना बलोखलकपा खोंथांग अमद गवर्नमेंट सिना प्रोविंशियल कैपिटल लाहौर नुमाइजुम खुदिंगी मपुंग फाना लॉकडाउन थमदुना मखल खुदिंगमकी बिजनेस एक्टिविटी सिंग लेफनना बगोरेब लोखी वरेब असि एनर्जी लिंग सिजनना बंगमनबा अखनबा पॉलिसी सिंग अमसुम खोंथांग क्या खनरब मतुंगना लोखथिबनी खोंथांग सिंग अदुगी मनुंगदा मार्केट की मतम नुमिदांग पुंग तराद लुशिनबा सयोल की थबक तौब याबा नुमित मसिंग मंगाद लेप यावरी थबक तौब नुमित मंगा अदुगी मनुंगदा इराय नुमिति युमद लैरगा थबक सुगदब नुमिनि हौजि गवर्नमेंटना खनरकलिबा अखनबा पॉलिसी सिंग अमसुम खोंथांग सिंग अदुगी मतुंगिना लाहौर इमरजेंसी अमसुम एसेंशियल सर्विसिंग नतना बिजनेस एक्टिविटी पुनमक लॉकडाउन सनरगनी Deputy Commissioner Lahore Omer Sher Sathana issue tauba notification amagi matungina numaijing numita commercial market sing praja sing wholesale retail yauna dukan punama amadi shopping mall sing bakery sing stationery sing office sing storeroom sing godown sing warehouse na sing ba punama thonglangani adumainama business Committee na di government ki wari basta nungang buat kiya masum khongthang singna police amasum dukan family bising marakta senja thungja ki thabak thawung sing hengalagani haina phongdokhi community si gi miyoi khrana phongdorakhi but government ki wari basi satnarak padigi dukan pham miyoi kya na police sel piduna makhoi gi dukan sing adu hangdokpa yanaba honnarak payai all Pakistan Anjuman Tajiran की जनरल सेक्रेटरी अब्दुल रजा ना हाकिबदा नुमाइजु नुमित खुदिंग की दुकान सिंग अमसुम बिजनेस एस्टैब्लिशमेंट सिंग थोंग लोलहनबदा आइखोने यानिंग दबलैति अदुमैनमा असिगुमा अथिंग सिंगना करप्शन हेंगर हनगनी पुलिस ऑफिशियल सिंगना ट्रेडर सिंग अमदि दुकान फमलिब सिंगदगी सेल सारकने अमसुम कोविड-19 लॉकडाउन मनुंगदा तौखिबगुमना मखोइगी बिजनेस सिंग हांगबा याहनगनी हाइना पाउसना फोंदोरक्ली अदुगा हौजिक ओइनदि म्याम पाउस मतंग से लुसिनजरगे अमसुम म्याम पुना अनब अपडेट ngamiनसी हाइना सिनेल सिगी मेकेरी की थमजरी एंड थैंक यू